ꯂꯥꯞꯇ ꯆꯪꯕꯤꯔꯕ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝꯕꯨ ꯄꯤꯖꯦ ꯃꯩꯇꯩꯅ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯑꯩ ꯂꯥꯏꯚ ꯊꯥꯖꯔꯛꯏ ꯃꯔꯝꯁꯦ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯦꯖ ꯑꯃ ꯊꯦꯡꯅꯖꯩꯀꯣ ꯄꯦꯖ ꯑꯃ ꯊꯦꯡꯅꯖꯩ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯣ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯀꯣ ꯁꯤꯌꯥꯔ ꯑꯗꯨꯝ ꯇꯧꯁꯟꯕꯤꯌꯣ ꯑꯩ ꯉꯁꯤ ꯄꯥꯎ ꯈꯔ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯣ ꯉꯁꯤ ꯑꯩ ꯉꯔꯥꯡꯗꯤ ꯑꯩ ꯁꯤꯌꯥꯔ ꯇꯧ ꯍꯥꯏꯖꯗꯕꯅꯤ ꯉꯁꯤꯗꯤ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯣꯀꯣ ꯀꯩ ꯃꯊꯦꯜ ꯆꯥꯔ ꯑꯩ ꯍꯧꯖꯤꯛ ꯆꯥꯗ꯭ꯔꯤꯌꯦ ꯃꯌꯥꯝ ꯑꯗꯨꯝ ꯑꯉꯝꯕ ꯑꯗꯨꯝ ꯏꯆꯤꯟ ꯏꯅꯥꯎꯈꯩ ꯅꯨꯡꯁꯤꯕꯤꯕ ꯌꯥꯎꯔꯒ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯍꯧꯖꯤꯛ ꯄꯦꯖ ꯈꯔ ꯊꯦꯡꯅꯔꯦ ꯄꯦꯖ ꯈꯔ ꯊꯦꯡꯅꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎꯁꯦ ꯂꯥꯟꯅ ꯄ꯭ꯔꯖꯥꯗ ꯁꯟꯗꯣꯛꯄ ꯄꯥꯎꯁꯦ ꯂꯥꯟꯅ ꯍꯦꯛꯇ ꯄꯤꯕ ꯏꯔꯣꯝ ꯆꯟꯗ꯭ꯔꯦꯁꯃ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤ ꯃꯈꯣꯜ ꯊꯣꯛꯄ ꯂꯩꯇ꯭ꯔꯤ ꯄ꯭ꯔꯤꯃꯤ ꯊꯣꯛꯆ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯒꯗꯣꯏꯁꯦ ꯄꯦꯖ ꯈꯔ ꯂꯩꯌꯦꯕꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯄꯦꯖꯁꯤꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯗꯨꯝ ꯂꯥꯏꯚꯁꯤꯁꯨ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯖꯒꯦ ꯄꯦꯖꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯎꯇ꯭ꯔꯨꯛꯇ ꯍꯧꯖꯤꯛ ꯃꯈꯣꯟ ꯊꯣꯛꯄ ꯍꯧꯔꯦꯅ ꯄꯦꯖ ꯊꯥꯒꯠꯂꯛꯑꯦꯕ ꯑꯗꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯄꯦꯖ ꯑꯃꯗꯒꯤ ꯍꯦꯛꯇ ꯋꯥꯜ ꯄꯣꯁ ꯇꯧꯔꯛꯄꯁꯦ ꯀꯥꯎꯇ꯭ꯔꯨꯛꯇ ꯍꯧꯖꯤꯛ ꯃꯈꯣꯟ ꯊꯣꯛꯑꯦꯅ ꯃꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯄꯤꯖꯦ ꯃꯩꯇꯩꯅ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯒ ꯋꯥꯅꯔꯕ ꯃꯇꯝ ꯑꯁꯤꯗ ngasi kay tawakani hang tawakani na nungsa thinaraga leirigai maraksida akhoi PS karana kautrukta makhon thokpa hore haibagi pawdum mama wall post thagale ada PS tu ai mami panjara rogi ko adum mayam sino mayam adum share toction bio ada ina hainingi point je achumba da haisab Janice kuma yam chumi yamba achumma ne aina ide achumba da paw PS ko PS binary ba akhoi active leiriba akhoi irang thokpa matamda paw ma thaganing ba isinau mayam do thagabiyo ba paw thagali ga akhoi kanari ne akhoi da knowledge li ne dine ba ada tawbada bu paw lana thagalaga di kamai tong hoji kautruk movement kam leiti karom dagi la kautruk ki kano se wall post se to bi no sini aina yam na ije adadi kautruk ki area da leiriba lambi da leiriba uri bok dagi maton bok mi se lo wana roi draba chumi ngarang chuna han su uri bok line clear and bio no kaina yam na thagal le kautruk te yam na nak nei akoi bom pokai ba yum pho and tadi adune langomba ada aina hygienic point jate imtina tel good afternoon kai mathal charge ai aslam khan chadri ai uji kamta chadri chakti ai pung amana trani dai chai ko nuti ada aina uji hygienic point je uji ps ma thengna ai mingoina ha de ai ngwai jadre ko mingoina ha di ngwai jadre ps se ka thengna je yaragadi irang thoktana irang tho hygienic bi ba sumba wall post se tobiganu maramdi ngasai haira abani na kautrukta problem tho eza haira abani na mayam loi nungsa thinarani ba phone se matang loi tongnarani ha ba pakhatna dana nungai kapna ba je nungai ba thobok tina te do ko le pakhatna tam ne suresh sobom how to nang nusi ai taw suresh su sangi ko tai to aduna mayam se mayam da ina hygienic is pau se wall post taw matam dana exact khang bio kautruk khangde sugunu khangde any jaga naransina ama marang lai any jaga se loina pau update tawbiyo ba yai ba pau update lo tawbiyo yai ba pau update taw matam da pau do khuthongna dana kemta tongna dana adu da khuthu hajan tar di legai do gi praja do gi mi sing do tar wakhal wa du ne ha ba akhoi kitang gyan ta bam darkar oi bra na khale ko kautuk ta khuthongna ra ai sida leigadra mayam habi ne kautuk ta khuthongna ba matung da ai sida dum faina dum dukan sida leigadra ba leiroi ko ai mo yamba se para pun dukan pham bi bra marang khom na te ji jaskun police ne marang khom sa tum dagi la ga di leire ba langon ba dadi hetta hayo irang matak ne seran turan do budi ya de habudo khong se adune ana langon ba adune ha jai je athing ba amadi tham na ba tawse paula na sandok pa pesing se I mean, kay hado no isu khangdre ko kay hado no khangdre de asigumba seran toran mi bo wahan ba do war ko litre akoina khoi makina pa ori ba siam aten do wa kara he odo so to bo pa de ga sando to ga ado to ga marang ama bo ado kano ne pau se khoi chumna dum tong na si sino ama ma gi kano dadi tong na gum se I know se hygienic ni ba point di any ps amana update taw pom tam da ado akhoi gi knowledge oi du ne ba ai samu chu oi du ne ba e ngai matam da kautuk to khutok na re
ꯃꯆꯥꯗ ꯀꯥꯎꯇꯨꯛꯇ ꯊꯣꯛꯅ ꯇꯥꯔꯒꯗꯤ ꯆꯪꯁꯟꯅꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯗꯣ ꯀꯃꯥꯏꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯅꯨꯡꯁꯥ ꯊꯤꯅꯗꯣꯏꯅꯦ ꯍꯥꯏꯕ ꯑꯗꯨꯅꯦ ꯀꯜꯄꯅꯥ ꯁꯥꯎꯔꯛꯀꯅꯤ ꯍꯥꯏꯕ ꯊꯣꯛꯇꯕ ꯄꯣꯠꯇ ꯏꯔꯥꯡ ꯊꯣꯛꯇꯕ ꯄꯣꯠꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯖꯟꯕꯤꯒꯅꯨ ꯅꯦꯟꯁꯤ ꯆꯥꯛ ꯆꯥꯕ ꯆꯥꯛ ꯆꯥꯗ꯭ꯔꯤ ꯏꯔꯥꯡ ꯊꯣꯛꯇꯕ ꯄꯣꯠꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯖꯟꯕꯤꯒꯅꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯑꯩꯗꯤ ꯏꯆꯤꯟ ꯏꯅꯥꯎꯗꯒꯤ ꯍꯦꯟꯖꯔꯣꯏ ꯋꯥꯍꯩ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯒꯠꯂꯤꯕ ꯄꯦꯖ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯀꯥꯎꯇꯨꯛꯇ ꯑꯩ ꯋꯥꯜ ꯄꯣꯁꯄꯨꯗꯤ ꯇꯧꯖꯔꯝꯕꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯋꯥꯜ ꯄꯣꯁꯅ ꯌꯥꯔꯔꯣꯏ ꯗꯥꯏꯔꯦꯛ ꯂꯥꯏꯚ ꯊꯥꯔꯒꯦꯅ ꯑꯩꯁꯦ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯑꯩꯒꯤ ꯚꯤꯌꯔꯁ ꯂꯩꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯝ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯣ ꯏꯔꯥꯡ ꯊꯣꯛꯑꯒꯗꯤ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯁꯤ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯒꯗꯤ ꯏꯔꯥꯡ ꯊꯣꯛꯇꯕ ꯃꯐꯝꯗ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯕꯤꯒꯅꯨ ꯃꯁꯤꯒꯤ ꯑꯋꯥꯕꯁꯤ ꯂꯥꯟꯃꯤ ꯑꯃꯗꯤ ꯂꯝꯗꯨꯒꯤ ꯔꯨꯠꯇꯨꯗ ꯂꯩꯔꯤꯕ ꯀꯥꯎꯇꯨꯛꯀꯤ ꯔꯨꯠꯇ ꯂꯩꯔꯤꯕ ꯃꯁꯥꯡꯁꯤꯃ ꯄꯨꯂꯞ ꯑꯋꯥꯕ ꯇꯥꯗꯣꯏꯅꯦ ꯍꯥꯏꯕ ꯕ꯭ꯔꯦꯟꯁꯤꯗ ꯋꯥꯗꯣꯏꯅꯦ ꯍꯥꯏꯕ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯁꯤꯒꯦ ꯀꯔꯤ ꯄꯥꯏꯈꯠꯁꯤ ꯌꯥꯝꯅ ꯃꯅꯨꯡꯗ ꯂꯩꯔꯤ ꯍꯥꯏꯕ ꯂꯥꯏꯐꯇ ꯍꯥꯏ ꯌꯥꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯗꯨ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯀꯥꯎꯇꯨꯛꯀꯤꯁꯦ ꯍꯟꯗꯛ ꯑꯅꯤ ꯁꯨꯔꯦꯀꯣ ꯇꯧꯔꯛꯏꯁꯦ ꯃꯃꯥꯡꯗꯁꯨ ꯑꯃ ꯇꯧꯈꯔꯦ ꯍꯟꯗꯛ ꯑꯃꯨꯛ ꯑꯅꯤ ꯇꯧꯔꯛꯑꯦ ꯑꯅꯤ ꯁꯨꯔꯦ ꯊꯕꯛ ꯂꯩꯇꯕ ꯍꯣꯠꯅꯗꯕ ꯁꯤꯅꯦ ꯃꯌꯥꯝ ꯋꯥꯍꯜꯂꯤꯁꯦ ꯐꯔꯒꯅ ꯂꯩꯐꯝꯗ ꯄꯨꯟꯁꯤꯜꯂꯒ ꯈꯪꯗꯧꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯖꯩ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏ ꯑꯁꯤꯃ ꯀꯩꯅꯣꯅ ꯐ꯭ꯔꯦꯡꯀꯤꯅ ꯍꯥꯏꯕꯤꯔꯦ ꯃꯔꯛꯇꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯀꯩꯁꯨ ꯀꯥꯏ ꯂꯩꯇꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟ ꯇꯁꯦꯡꯅ ꯇꯧꯕ ꯖꯒꯥꯗꯤ ꯂꯥꯟ ꯇꯧꯋꯦ ꯍꯥꯏꯁꯤ ꯂꯥꯟ ꯊꯣꯛꯇꯕ ꯖꯒꯥꯗ ꯂꯥꯟ ꯇꯧꯋꯦ ꯍꯥꯏꯕꯤꯒꯅꯨ ꯏꯔꯩꯆꯥ ꯃꯌꯥꯝꯗ ꯋꯥꯒꯅꯤ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯆꯦꯟꯕ ꯌꯥꯎꯔꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨꯒ ꯀꯥꯎꯇꯨꯛꯀꯤ ꯐꯤꯕꯝ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯩ ꯍꯥꯏꯕꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯦꯟꯅ ꯏꯔꯩꯆꯥ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯅꯤ ꯑꯗꯨꯅ ꯄꯥꯎ ꯂꯥꯟꯅ ꯋꯥꯜ ꯄꯣꯁ ꯇꯧꯕꯁꯦ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯥꯟꯅꯕꯤꯔꯝꯃꯨ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯄꯣꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣ ꯑꯗꯨ 100% ꯑꯣꯀꯦ ꯇꯥꯔꯀꯥꯟꯗ ꯑꯩ ꯄꯣꯁ ꯇꯧꯖꯔꯛꯀꯅꯤꯕ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯄꯣꯁ ꯇꯧꯔꯣꯏꯕ ꯑꯗꯨꯒ ꯄꯣꯁꯁꯦ ꯇꯧꯔꯨꯔꯦ ꯈꯜꯂꯣ ꯑꯩꯅ ꯈꯤꯇꯪ ꯑꯩꯉꯣꯟꯗ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯔꯕ ꯑꯩ ꯄꯣꯁ ꯄꯛ ꯑꯃ ꯀꯛꯈꯤꯅꯤꯕ ꯑꯣꯏꯗ꯭ꯔꯒꯗꯤ ꯑꯋꯣꯏꯕ ꯄꯣꯁꯇꯤ ꯑꯗꯨꯝ ꯊꯝꯃꯛꯀꯅꯤꯕ ꯑꯗꯨꯅ ꯄꯥꯎꯁꯦ ꯑꯔꯖꯨꯟ ꯈꯣꯏꯔꯣꯝ ꯄꯥꯎ ꯐꯥꯎꯅꯩꯅꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯁꯣꯝꯗ ꯇꯦꯟꯁꯟꯗ ꯍꯦꯟꯅꯕꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯈꯪꯗꯕ ꯀꯣꯛ ꯊꯥꯎꯅꯦꯁꯦ ꯃꯣꯏ ꯈꯔ ꯈꯪꯕꯗꯤ ꯈꯪꯗꯕ ꯃꯥꯜꯂꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯩꯅꯣ ꯑꯔꯖꯨꯟ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯁꯦ ꯑꯗꯨꯃꯛꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯀꯥꯎꯇꯨꯛ ꯍꯧꯖꯤꯛ ꯏꯔꯥꯡ ꯀꯩꯝ ꯊꯣꯛꯇꯦ ꯀꯔꯤꯝ ꯊꯣꯛꯇꯦ ꯏꯔꯥꯡ ꯊꯣꯛꯇꯅ ꯊꯣꯛꯑꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯇ꯭ꯔꯣꯡ ꯂꯥꯎꯕꯤ ꯅꯍꯥꯟ ꯍꯥꯏꯔꯛꯑꯦ ꯑꯗꯨꯅꯤ ꯖꯦꯅꯤꯁ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯔꯥꯡꯁꯦ ꯅꯥꯊꯩꯔꯒ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯄꯦꯖ ꯈꯔꯅ ꯑꯃꯨꯛ ꯋꯥꯍꯜꯂꯦꯕ ꯊꯥꯒꯠꯂꯤꯕ ꯄꯦꯖ ꯈꯔꯁꯤꯁꯨ ꯍꯧꯖꯤꯛ ꯎꯔꯤꯄꯣꯛ ꯂꯥꯏꯟ ꯍꯧꯖꯤꯛ ꯃꯊꯥ ꯁꯥꯔꯝꯃꯗꯧꯅꯤ ꯏꯔꯣꯏꯁꯦꯝꯕ ꯃꯊꯥ ꯁꯥꯔꯝꯃꯗꯧꯅꯤ ꯂꯝꯁꯥꯡ ꯃꯊꯥ ꯁꯥꯔꯝꯃꯗꯧꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯣꯏꯅ ꯋꯥꯜ ꯄꯣꯁꯇ ꯇꯧꯈ꯭ꯔꯦꯕ ꯀꯥꯎꯇꯨꯛ ꯍꯧꯔꯦꯅ ꯄ꯭ꯔꯦꯃꯤ ꯂꯩꯇꯦ ꯁ꯭ꯄꯣꯔꯠꯇ ꯒꯥꯔꯤ ꯊꯥꯕ ꯆꯪꯅꯔꯤ ꯑꯗꯨꯅꯦ ꯂꯩꯇꯦ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯖꯔꯛꯄꯅꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯂꯥꯏꯚꯁꯤꯗ ꯀꯩꯒꯨꯝꯕ ꯎꯕꯤꯕ ꯊꯣꯛꯑꯒꯗꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯄꯦꯖꯁꯤꯗ ꯑꯩ ꯆꯪꯉꯒꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯦꯁꯦꯖ ꯊꯥꯒꯅꯤꯕꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯀꯩꯒꯨꯝꯕ ꯎꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯚꯁꯤꯗ ꯀꯩꯒꯨꯝꯕ ꯎꯕꯤꯕ ꯊꯣꯛꯑꯒꯗꯤ ꯏꯁꯥꯅ ꯇꯧꯈꯤꯕ ꯀꯥꯎꯇꯨꯛꯇ ꯈꯨꯠꯊꯣꯛꯑꯦ ꯍꯥꯏꯔꯤꯕ ꯄꯥꯎꯗꯝ ꯑꯗꯨ ꯋꯥꯜ ꯄꯣꯁ ꯑꯗꯨ ꯑꯊꯨꯕꯤꯗ ꯀꯛꯊꯠꯄꯤꯌꯨ ꯃꯤ ꯋꯥꯒꯗꯕ ꯊꯕꯛ ꯇꯧꯒꯨꯝꯁꯤ ꯑꯩꯈꯣꯏꯅ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯏꯒꯩ ꯏꯔꯩꯆꯥ ꯃꯌꯥꯝ ꯋꯥꯗꯣꯏꯅꯤ ꯑꯗꯨꯅ ꯄꯥꯎꯁꯦ ꯆꯨꯝꯅ ꯑꯞꯗꯦꯠ ꯇꯧꯁꯤ ꯑꯩꯅ ꯇꯧꯔꯛꯑꯒꯁꯨ ꯑꯩ ꯄꯥꯎ ꯆꯨꯝꯅ ꯑꯞꯗꯦꯠ ꯇꯧꯖꯔꯛꯀꯦ ꯑꯗꯣ ꯀꯥꯎꯇꯨꯛꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩ ꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦꯕ ꯃꯦꯟꯂꯤ ꯀꯥꯎꯇꯨꯛꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯍꯥꯏꯔꯒ ꯑꯩ ꯁꯤꯗ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯗꯨꯅ ꯀꯥꯎꯇꯨꯛꯀꯤ ꯑꯣꯏꯅ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯍꯥꯏꯕꯁꯦ ꯃꯇꯨꯡꯗ ꯍꯥꯏꯕꯤꯒꯅꯨ ꯑꯩ ꯁꯤꯇꯪ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯊꯥꯒꯠꯄꯤꯔꯤꯕ ꯄꯦꯖ ꯋꯥꯜ ꯄꯣꯁ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯨ ꯋꯥꯜ ꯄꯣꯁꯇꯣ ꯀꯛꯊꯠꯄꯤꯌꯨ ꯀꯥꯎꯇꯨꯛꯇ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯏꯔꯥꯡ ꯊꯣꯛꯇꯅ ꯊꯣꯛꯑꯦ ꯍꯥꯏꯕꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯍꯥꯏꯕꯤꯒꯅꯨ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯋꯥꯅꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯅ ꯄ꯭ꯔꯖꯥꯗ ꯋꯥꯅꯕ ꯄꯥꯎ ꯂꯥꯟꯅ ꯁꯟꯗꯣꯛꯄꯤꯒꯅꯨ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦ ꯃꯣꯏꯁꯦ ꯑꯁꯨꯛ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯅꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯇꯧꯔꯤꯕ ꯏꯔꯥꯡ ꯂꯥꯟꯁꯦ ꯐꯥꯒꯤꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯅꯤ ꯃꯤꯔꯤꯟꯗ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯟꯁꯦ ꯄꯨꯔꯥ ꯀꯩꯅꯣ ꯐꯥꯒꯤ ꯇꯥꯏꯞ ꯑꯃ ꯈꯜꯂꯦꯕ ꯂꯥꯟꯁꯤꯗ ꯊꯋꯥꯏ ꯊꯥꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯁꯤ ꯊꯋꯥꯏ ꯊꯥꯕ ꯍꯥꯏꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏꯗꯕꯅꯤꯅꯤ ꯑꯗ ꯄꯥꯎꯗꯣ ꯂꯥꯟꯅ ꯁꯟꯗꯣꯛꯑꯦ ꯇꯦꯟꯁꯟ ꯂꯩꯕ ꯃꯤꯗꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯀꯥꯎꯇꯨꯛ ꯍꯧꯔꯦꯅ ꯍꯥꯏꯕꯁꯤꯗ ꯕꯦꯄꯤ ꯂꯩꯕ ꯑꯍꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯣ ꯋꯥꯟꯊꯗꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯣ ꯔꯤꯛꯁꯇꯣ ꯆꯥꯎꯒꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯥꯟꯅ ꯁꯟꯗꯣꯛꯀꯅꯨ ꯍꯥꯏꯕ ꯄꯥꯎꯗꯣ ꯆꯨꯝꯅ ꯁꯟꯗꯣꯛꯆꯦ ꯍꯥꯏꯕ ꯑꯆꯨꯝꯕ ꯄꯥꯎꯗꯣ ꯁꯟꯗꯣꯛꯆꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯣꯁ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗꯅꯦ ꯃꯌꯥꯝꯗ ꯑꯞꯗꯦꯠꯁꯦ ꯑꯆꯨꯝꯕ ꯑꯞꯗꯦꯠ ꯄꯤꯖꯦꯕ ꯄꯥꯎ ꯐꯖꯅ ꯐꯥꯎꯅꯔꯒ ꯃꯅꯨꯡꯁꯤꯗ ꯄꯥꯎꯁꯦ ꯐꯖꯅ ꯐꯥꯎꯅꯔꯒ ꯁꯤꯅ ꯁꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯞꯗꯦꯠ ꯄꯤꯖꯦꯕ
MK ꯍꯣꯏꯗ FB पाइरगा पाउ सेरान तुरान संतोपसे खरा तोलदी फगदबने MK काउथुकी ममांग जो मुतौरे हुजु मुतौरे जुनि रोशनी लेमा करी नुवारी नो पाउलान संतो खंगदे करी नो व्यू gi oina tawribra natra kari gi no ai ju khangaktre aduga paulana santo pajima de ai pamjade nakhai khangna kautukta lairiba sinau myamam lairiko tana biraga kautukta movement laibra kautuk movement laitabra haibna singmu tana biraga tawgadabani kautukta irang thoega is de dukan pham laigadaba mi nateba sitang ne na hajani gi aduna पेसे आइने सुम येंगदा अमनी सुम थोलेबको काउट्रुकी जे ममांग दजु आयु हंजन हंजन सुम हारेको वारो पियादे ममांग दा पोस्ट ऑफर लंबी क्लियर हंदो लंबी लोय क्लियर हेले उरी बोक ते गई कादे केंते इरांग लेरमदे कना द वाई इमासिंग द वाद्रा बा नुसामा हुजि आइने सिला थादोरे जाते gi नति नारें थोंग लाइरिबा उरी बोक लाइरिबा इरोशम लाइरिबा लमसांग लाइरिबा मयाम दो लोइना थोंगना मगदि नुसामा रक जे देवना वादोनेबा मै इरांग थोक्तमना थोए हाबसे आइगी ओइनदि मयाम दसु साउजरोय अहेन बवासु हाइजरोय तौबदबु सिनाउ सिंना वॉल पोस्ट तौबिरको मतमदा असेंग ब पाउदम दि पिबिरो आई सामक अदु नॉलेज तोक्सन जगे इरांग थोगदि थोए हाबनि सिंग द नॉलेज तोक्सन जगे नतबिदा हजिकी ओइना इरेसा म्याम लाइफिंग बिरिबे सिनाउ म्याम हजिकी ओइना जेनेस यार लाइक यामना तौरेना खंगे अदुने जेनेस अदुने अदुमा हाई ताम नि कयु पाले अदुमा हाई ताम नि कयु पाले जेनेस ना हाइसुमम तेना मतमदा आइगी पाउदम से अदुने अदुना मयामना यारगदि पाउलाना संदोपिगनु पेज पारिबा सिनाउ खरसिंग अदुम पेज लोइनमक्ता हाइबना सदे हुजि वॉल पोस्ट तौबिरइबा सिनाउ सिंगदो कंफर्म तारा मतुमदा लानसे फागी नते अंग मसाइ थबक नते अदुना यारगदि वॉल पोस्ट तब मतमदा फजना वखल तारगा तौबिरो मैं वखल याम तामंदे इबुं मिसिंग चित्र सलाम अंग वखन तामंदे अखोय असुमना यम खमजे पाउता कमाइना तादेनो लाना सगोतिरमनि होय पुनमा वाराकोदि फया तो सिनाउ ngaतनि मोइसो ज्ञान ताजसनो तौबदब आई फोन लाइन त पाइजगेवा नामोजम रोमिला देवी अचुमने केमता लेते अब हाय हाय अदुने मयाम आई लाइफ से टेंशन जरगे अदुगा हुजकी हाइरिबा इसिनाउ मयाम नसु दुम कना तौबियो मतेंग दो हाबदी काउटुक त केमता लेते हाबजे मयाम कैप्शन दुम इदा थागा पियो जुगाब लेते काउटुक कस लेते हुजि प्रॉब्लम केमता लेते लेरगदि ले दुम आई अपडेट तौजरके अदुगा हुजि काउटुक की ओने केमता लेते अदुगा पोस्ट तौरिबा इसिनाउ सिंग सिदु आई मेसेज साजन जगे यारगदि वॉल पोस्ट तौ पियो न आई हाजगे अदुगा यारगे चुम्बा ngata paupi si arama paupi gumchi hoje irang atani adana yargadi every paire dana ai jungare amma jungare na achumba thabakta loi tau ta de myam loi accept tawni aran bada mi bo han bo ta de kanam ta accept taw ngatang di ma view khong bai ngatang di ma kana taw subscribe khong bai adu taw lusala kan di arama param ta de adu ko ni salo bro mo se khara di khangan ba na pharo bani khangan ba di phare adu ichina watani na khandu ai di आइना रगलो यानै सावरिया पोते मासु करी वखने थागली नो दो मोन दगी पाउदो लौतारे दनो को अखोय मसेन ने साउनो बबुदि या पोते दासु पाउलाना संदो पसिमदि आइगी ओनि याजनिंग दबा दुगी वन लान्सी कैंसिल नो मोगी दे प्लान ट्रेनिंग ने चम या हाना माने अचुमने ब्रो हैन खंजबदा वखलदि हौजि तुमिन लेरिसे कायदा करी जेनीना लंगुमसे अंजलि केमता खंबिगनो दुगी दे अखोय मयाम लेरि को केमता खंबिगनो हौजिसु या मयाम ला ए सेरुमदा अखोय सु सलिगो चित्र फजन चलो को फजन के मिना सिंगो
kay lamdano bro hojik kautruki problem am la kwa dugi wahi ai amani tang lai thara hai jawne do matungda ahoi snow ps by biri ba ps kharada apni caption thabi reiba wal post video snow sing ya gadi kautruki se mamang de problem am thok rem ya ma wan dana ko bom smain to dana ko tan to ri khol na kente to di kautruk to juji normal de lei kente lai ke kautruki adana munna wa khambira kanda munna manungda wa tanabira kanda wal post video o de accept to jage ko myam adu nattabida irang thoktabida irang thoina hajan bagi kudong chabu simate lohninge mayam wana ba thabangni aduna asing asing ba post obiyo haiduna insam yam la haje adu sinong yam lab sangira sinong yam wahni ali na thagatsari ijen mete matang jalo sinjarage adu kegumba update le regade ya update pijara kimyam ya pare sino lk mete gi tamen sin pajaram elen mete yamba moigum base thagallaga phone oigera computer oigera lan se load report losil laga tamse moiza pusei to bodi imasel kal ado bo chigi knowledge bo yarab jani da ei ma ma tan pause lan lan to yamba sak cha dre inga tan le sak jar ado di sinom yam ai lab solution jarage hari ba page to jai uji ai kana to sen jage message sarin jage ado wall post to katlan ge ado nusira ba irai cham yam ai follower yam ado akoi gi rebak le biri ba sinom yam puno ma halaman do ni yauraga pause lan na sandok pase sanchi maya wanare yarge wadana ba akoi chamana ga achumba pal dang thagat chi haina myam ga hajari region matang se kan na biya tum jari myam da ya pare sino